ब्लॉगꯁꯤꯗꯤ ꯀꯣꯏꯕꯒꯤ ब्लॉग ꯉꯥꯛꯇ ꯑꯣꯏꯅ ꯉꯥꯏꯔꯅꯤ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ब्लॉग ꯌꯦꯡꯕꯁꯤꯡꯅꯗꯤ ꯈꯪꯉꯝꯒꯅꯤꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯠꯇꯦ ꯁꯤꯜꯆꯔꯗ ꯅꯠꯇꯦ ꯕꯤꯁ꯭ꯋꯥꯅꯥꯊꯇꯅꯤ ꯑꯩꯅ ꯑꯗꯣ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯃꯤ ꯍꯣꯏ ꯅꯦꯇꯣꯟ ꯍꯣꯏꯁꯨ ꯂꯣꯏꯅꯔꯒ ꯂꯥꯛꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒ ꯑꯗꯣ ꯃꯥꯃꯤꯒ ꯅꯦꯇꯣꯟꯒꯁꯦ ꯀꯣꯏꯒꯅꯤ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯃꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯃꯐꯝꯁꯤꯁꯨ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯁꯤ ꯂꯥꯛꯏꯉꯩꯗ ꯑꯗꯨꯝ ꯃꯐꯝ ꯈꯔ ꯀꯣꯏꯕ ꯄꯨꯕꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯈꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅꯕꯨꯗꯤ ꯀꯣꯏꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯍꯥꯏꯗꯤ ꯐꯖꯕ ꯃꯐꯝꯗꯣ ꯂꯩꯇꯦꯕ ꯑꯆꯧꯕ ꯀꯩꯅꯣ ꯗꯤꯁꯇ꯭ꯔꯤꯛ ꯅꯠꯇꯕꯅꯤꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯇꯦꯖꯄꯨꯔ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯇꯦꯖꯄꯨꯔ ꯉꯁꯤꯁꯤꯅ ꯇꯦꯖꯄꯨꯔ ꯀꯣꯏꯍꯜꯂꯅꯤ ꯃꯥꯃꯤꯒ ꯅꯦꯇꯣꯟꯒꯁꯦ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯉꯁꯤꯁꯦ ꯁꯦꯇꯔꯗꯦꯅꯦꯕꯀꯣ ꯃꯌꯥꯝꯗꯣ ꯁꯟꯗꯦꯁꯤꯅ ꯑꯩꯈꯣꯏ ꯚꯨꯇꯥꯟꯗ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯗꯗꯤ ꯊꯣꯛꯂꯛꯏꯅꯤ ꯌꯨꯝꯗꯒꯤ ꯀꯩꯅꯣꯗꯤ ꯁꯦꯇꯔꯗꯦꯁꯤꯃ ꯇꯦꯖꯄꯨꯔꯗ ꯂꯩꯔꯒ ꯑꯗꯨꯏꯗꯤ ꯁꯟꯗꯦꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯚꯨꯇꯥꯟꯗ ꯆꯠꯁꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯚꯨꯇꯥꯟ ꯆꯪꯕ ꯄꯤꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯒꯁꯤꯡ ꯅꯨꯡꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯇꯦꯖꯄꯨꯔꯗ ꯀꯣꯏꯔꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯦꯖꯄꯨꯔꯗ ꯀꯣꯏꯕꯗ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯔꯤ ꯅꯣꯏꯗꯤ ꯅꯦꯇꯣꯟ ꯀꯩ ꯍꯥꯏꯗꯣꯏꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯣꯏꯕ ꯄꯨꯗꯣꯏꯁꯦ ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯕꯒꯤ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯏꯃꯧ ꯅꯨꯄꯤꯒꯅ ꯀꯣꯏꯕ ꯄꯨꯕꯤꯗꯅ ꯌꯥꯝ ꯀꯣꯏꯔꯦ ꯉꯁꯤꯅ ꯇꯦꯖꯄꯨꯔꯗ ꯉꯁꯤ ꯂꯩꯔꯅꯤ ꯍꯌꯦꯡꯅ ꯚꯨꯇꯥꯟꯗ ꯀꯣꯏꯕ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯏꯕꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯇꯦꯖꯄꯨꯔ ꯌꯧꯔꯤꯑꯦꯕꯀꯣ ꯑꯩꯗꯤ ꯅꯍꯥꯛ ꯇꯨꯝꯃꯨꯔꯦ ꯏꯃꯥ ꯏꯆꯥꯒꯤ ꯒꯥꯔꯤ ꯆꯠꯂ ꯇꯨꯝꯕꯒꯤ ꯔꯨꯇꯤꯟꯗ ꯑꯃꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯇꯧꯏꯍꯧꯅꯦ ꯃꯕꯣꯛ ꯑꯅꯤꯁꯤ ꯀꯥꯔꯛꯇ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯣꯒꯅꯤꯒꯣꯔꯗ ꯍꯥꯟꯅ ꯆꯠꯂꯅꯦꯕꯀꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯨꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯆꯠꯈꯤꯕꯅꯤꯅꯦ ꯑꯣꯒꯅꯤꯒꯣꯔ ꯍꯥꯏꯅ ꯇꯦꯖꯄꯨꯔꯒꯤ ꯃꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭लेꯁ ꯆꯠꯅꯕ ꯑꯣꯏꯔꯗꯤ ꯑꯣꯒꯅꯤꯒꯣꯔꯁꯤꯒ ꯆꯠꯅꯕꯅꯦꯕꯀꯣ ꯑꯌꯥꯝꯕ ꯑꯗꯨꯝ ꯒꯨꯒꯜꯗꯁꯨ ꯁꯥꯔꯆ ꯇꯧꯔꯒ ꯌꯦꯡꯕꯗ ꯑꯗꯨ ꯊꯣꯛꯏꯑꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯒꯅꯤꯒꯣꯔꯗ ꯄꯨꯕꯤꯔꯅꯤ ꯃꯥꯃꯤꯒ ꯅꯦꯇꯣꯟꯒꯁꯦ ꯑꯍꯥꯟꯕꯒꯤ ꯃꯊꯪꯅ ꯀꯗꯥꯏ ꯇꯧꯔꯤꯕ ꯑꯣꯒꯅꯤꯒꯣꯔꯗ ꯑꯣꯏꯅ ꯈꯟꯅꯔꯅꯤ ꯌꯧꯔꯒ ꯄꯨꯔ ꯇꯥꯎꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯇꯦꯖꯄꯨꯔꯒꯤ ꯖꯦꯜ ꯇꯦꯖꯄꯨꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯅꯤ ꯍꯥꯏꯁꯦ ꯃꯃꯥꯡꯗꯩꯗꯤ ꯎꯗ꯭ꯔꯦ ꯃꯅꯤꯡꯗꯅꯤ ꯈꯥꯛ ꯋꯥꯡꯉꯤ ꯃꯣꯏꯁꯤꯁꯨ ꯁꯣꯝꯗ ꯆꯠꯂꯒ ꯑꯗ ꯂꯩꯍꯧꯔꯤꯁꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯖꯦꯜꯅꯦꯕꯀꯣ ꯑꯩꯁꯨ ꯎꯕꯗꯗꯤ ꯖꯦꯜ ꯃꯥꯜꯂꯦꯅꯗꯤ ꯈꯜꯂꯕ ꯗꯤꯌꯥꯁꯦ ꯇꯨꯝꯗꯩ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯑꯦ ꯀꯔꯤ ꯄꯥꯏꯗ꯭ꯔꯁꯤ ꯌꯦꯡꯉꯨꯅꯦ ꯌꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯃꯌꯥꯝ ꯑꯗꯩꯁꯦ ꯁꯥꯍꯧꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯁꯥꯔꯝꯃꯦ ꯑꯅꯧꯕ ꯁꯥꯒꯠꯂꯤ ꯃꯥꯜꯂꯦ ꯁꯟꯗꯥ ꯑꯣꯏꯔꯦ ꯑꯗꯨꯝ ꯂꯥꯛꯅ ꯌꯧꯔꯛꯄꯗ ꯃꯥꯃꯤ ꯀꯥ ꯉꯝꯗꯣꯏꯕꯣ ꯅꯦꯇꯣꯟ ꯃꯈꯨꯠ ꯄꯥꯏꯌꯣ ꯅꯦꯇꯣꯟꯒꯤ ꯑꯗ ꯅꯆꯥꯅꯨꯄꯥ ꯃꯈꯨꯠ ꯄꯥꯏꯔꯣ ꯋꯥꯠꯂꯤ ꯀꯥꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯄꯥꯏ ꯂꯩꯍꯧꯔꯕꯣ ꯃꯥꯃꯤꯁꯦ ꯀꯥꯕꯗ ꯐꯖꯅ ꯋꯥꯔꯦꯕ ꯆꯤꯡꯅꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯃꯊꯛꯀꯤ ꯆꯤꯡꯁꯦ ꯁꯤꯖꯧꯐꯥꯎ ꯀꯥꯔꯛꯇꯣꯔꯤꯅꯦꯕ ꯂꯩꯔꯒ ꯀꯥꯔꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣই ꯆꯤꯡꯁꯦ ꯀꯣꯏꯕ ꯂꯥꯛꯏ ꯃꯥꯃꯤ ꯇꯧꯗꯣꯔꯤ ꯉꯁꯤ ꯆꯪꯉꯤꯅꯨ ꯉꯥꯏꯈꯣ ꯁꯤꯗ ꯂꯩꯌꯨ ꯆꯠꯈꯤꯅꯨ ꯗꯤꯌꯥ ꯆꯠꯈꯤꯅꯨ ꯗꯤꯌꯥꯁꯦ ꯇꯣꯏꯁꯪ ꯃꯌꯥꯝꯁꯤꯗ ꯁꯥꯟꯅꯔꯤꯕꯁꯦ ꯖꯨꯂꯥꯁꯦ ꯃꯥ ꯆꯠꯇꯒꯤ ꯎꯕꯗ ꯌꯧꯔꯦ ꯃꯌꯥꯝ ꯌꯧꯔꯦ ꯃꯥꯃꯤꯁꯦ ꯐꯝꯍꯟꯕꯤꯔꯨ ꯁꯤꯁꯦ ꯐꯝꯍꯜꯂꯣ ꯅꯍꯥꯛ ꯁꯦ ꯐꯝꯍꯟꯕꯤꯔꯣ ꯃꯥꯃꯤ ꯅꯍꯥꯛ ꯃꯥꯃꯤꯁꯦ ꯋꯥꯔꯦꯕ
सीरीज है फिर पूरा सी मथक से कारगा ने टोन तेजपुर सिंह की व्यू पूरा उदोइबा दियागा मबोक का से इसिंग गौरांगे मैम मपा इसिंग लौब चली आदे इसिंग बुदी फंगियाबा दुकान मचा अमखक लैयबा दु सिंगी अदो उनसक मचा बबो का फमुदना पापा परक चनी चेन गरेने वारवा मिना मैम ने तोन से मथक का गए ने तोन पुखली मथक मामी मचा नुपा गति लेहौरे मामी काब किजैया मथक से ने तोन पुखट पीरुगे मथक अबुदी कारुरेबा तो ने तोन पुखट पीरुगे ऐदी किजैबो मैम किजै मथक से खाली होय बस दे नंग नाम सावस फैने ngam किजबना लोय ने तोन कुम मसी मैम बमा पुत्र व्यू सिना तेजपुर ला कुमदर सिलाई की जे कला कनी फोटो कॉपी रह गया फोटो कॉपी रह गया चंगो फोटो कॉपी रह गया आई कॉपी गए मीसिंग जे थोकी सनु ना मीसिंग जे कापलोगी सनु ai con nhớ tôn mỗi hàng cáp thì chén khách cho tôi mỗi hàng cáp thì chén मैम अखोसे कारकपदी सोमदगी कारईनेबको कुमबना सोम साइड कुमे कुमफम का काफम का साइड से मानदेबको मैम अखोइना कुमईसे सिगी कुमफम साइड से जेंगनिंगाई मैम लेबनियाबा अदुना सोमदगी ओइना पुथारेए कुमकपना नुंगाइए ताबदी वाई गांधोरी अखोसे दो सित मोय थारगा पोट मैम जोलिसे सिसे लेनरी दियाना सोमदा मपादा करी मुटी नो खंगदे लई वाइना कन्ना तौरी करी मुटी नो खंगदे दोने तोना सिदा लईरी याम जोली मोइसे सोमदा ना फोंगबनी ने तोन याम जोली मोइसे या नाम क्या है इस कोट का? इसका गणेश होता है। हाँ? क्या करोगी तुम इससे? इसमें मैं रखूंगी। रख के क्या करोगी? मैं इसको सुलाऊंगी। हाँ क्या भी ले रहे हो मुठी है? दिया मुठी ले रहे लाइक नहीं समझ लाइक तो उन्हें ले रही था। बाय मंजा लग रहे हैं मैम बाय मंजा ता गया ना तो जो लम्बे बकवा क्या क्या लग रही ना ये साथ बा मैम साइ मफम सिना गणेश घाट हाई दुनिया बको मैम मेन घाट तुदी आदा ले हौरे अखोय थादोगा लाए बा ब्रह्मपुत्र तुरेल गी हेक मपान द ओइदिने बको मैम अदुगा सिना मोगी गेट ने एंट्री संगफम दो अदुने बसे ने तोन फोटो कापी सिदा कापा पोस्ट फदना याम फजे हाँ लौरे गाड़ी याद लेरे अखोई गाड़ी थौदोरे यम्मा मैम मथंग अखोई सिगर लाए चित्रलेखा उद्यान सिगर लाए असगदी मी से यामे नेतोन की माय रिलेटिव्स लोइदी एगी मामचौ मचा नुपी इजामे
ꯗꯤꯌꯥꯁꯦ ꯃꯌꯥꯝ ꯃꯆꯦ ꯑꯅꯤꯁꯦ ꯎꯕꯗ ꯄꯨꯔꯥ ꯉꯥꯎꯈ꯭ꯔꯦꯀꯣ ꯃꯌꯥꯝꯗꯣ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯅꯨꯡꯁꯤꯕꯅ ꯗꯤꯌꯥꯁꯦ ꯃꯣꯏꯅ ꯄꯨꯔꯥ ꯑꯍꯥꯟꯕ ꯐꯪꯅꯕ ꯃꯑꯣꯡ ꯃꯥꯟꯗꯦ ꯍꯥꯟꯅꯗꯒꯤ ꯇꯤꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯅꯦꯇꯣꯟꯁꯦ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅꯦꯕꯀꯣ ꯑꯁꯤꯁꯦ 30 years ꯃꯇꯨꯡꯗ ꯐꯪꯅꯔꯤꯅꯦꯕꯀꯣ ꯃꯥꯏ ꯃꯅꯥꯎꯅꯨꯄꯤꯁꯦ ꯑꯗꯨꯅ ꯅꯦꯇꯣꯟꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯣ ꯗꯤꯌꯥꯁꯨ ꯅꯦꯅꯦꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯦꯕꯀꯣ ꯅꯨꯄꯤ ꯉꯥꯛꯇ ꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒ ꯐꯪꯅꯗꯅ ꯄꯨꯔꯥ ꯃꯥꯁꯨ ꯐꯖꯅ ꯏꯟꯖꯣꯏ ꯇꯧꯔꯦ ꯄꯥꯔꯛꯁꯤꯗ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯟꯖꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯄꯨꯔꯥ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯁꯦ ꯄꯨꯟꯈꯔꯦ ꯃꯥꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯃꯥꯁꯨ ꯄꯨꯔꯥ ꯐꯖꯅ ꯏꯟꯖꯣꯏ ꯑꯣꯏꯔꯦ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯅꯦꯇꯣꯟꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯟꯖꯣꯏ ꯇꯧꯈ꯭ꯔꯦ ꯃꯥꯁꯨ ꯀꯨꯏꯔꯕ ꯃꯅꯥꯎꯅꯨꯄꯤꯁꯦ ꯐꯪꯅꯕꯗ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯌꯥꯝ ꯀꯤꯌꯔꯤꯡꯁꯨ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯗꯤꯌꯥꯗ ꯌꯥꯝ ꯀꯤꯌꯔ ꯇꯧꯅꯒ ꯄꯨꯕꯤꯌꯦꯕꯀꯣ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯑꯉꯥꯡ ꯎꯕꯁꯦ ꯍꯔꯥꯎꯖꯕꯅꯤꯅꯦꯀꯣ ꯃꯌꯥꯝ ꯃꯣꯏꯁꯨ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯃꯤꯇꯩ ꯃꯆꯥ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯎꯅꯖꯕꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯔꯥꯎꯖꯔꯤꯅꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯖꯣꯟꯁꯦ ꯃꯊꯪ ꯃꯔꯤ ꯑꯥꯗ ꯂꯩꯔꯤꯁꯦ ꯃꯔꯤ ꯃꯁꯥꯡꯁꯤꯡꯕ ꯑꯩꯈꯣꯏꯒꯤ ꯖꯣꯟꯅꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅꯤ ꯃꯁꯥꯡ ꯃꯔꯤ ꯃꯁꯥꯡ ꯌꯥꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯖꯣꯟꯁꯦ ꯗꯤꯌꯥꯗꯤ ꯉꯥꯎꯈꯔꯦ ꯃꯆꯦ ꯑꯅꯤꯈꯛ ꯐꯪꯗꯅ ꯄꯨꯔꯥ ꯀꯗꯥꯏ ꯀꯥꯗꯣꯏꯕ ꯅꯪ ꯉꯥꯎꯔꯦꯅꯦ ꯀꯥꯕ ꯉꯝꯒꯗ꯭ꯔꯣ ꯃꯥ ꯃꯆꯦ ꯑꯅꯤꯁꯤꯒ ꯀꯤꯕꯒ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯥ ꯆꯤꯆꯦ ꯑꯅꯤ ꯎꯕꯗ ꯀꯤꯕꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯅꯦ ꯆꯠꯂꯣ ꯆꯤꯆꯦ ꯂꯥꯛꯏ ꯃꯅꯤꯡꯗꯗꯨ ꯂꯩꯈꯣꯝꯂꯣ ꯑꯣ ꯀꯨꯝꯊꯔꯣ ꯂꯩꯈꯣꯝ ꯂꯩꯌꯦ ꯑꯗꯨꯒ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯣ ꯁꯤ ꯃꯥ ꯀꯥꯕ ꯉꯝꯃꯣꯏ ꯃꯥꯗꯤ ꯑꯁꯤꯗꯤ ꯃꯥ ꯀꯥꯕ ꯉꯝꯃꯣꯏ ꯃꯥ ꯂꯩꯍꯧꯔꯅꯤ ꯃꯥ ꯀꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯍꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯕꯣ ला कुमदरो ला दीदी ले लो गनी है किजबदी किजया ला गनी ला माई फीसे अहन बने मैम लेखों पखन के दादे लाओ ना किगन बसिनाबू नंदरो नुंगाइरबा जारबा जारे नोई बानी फी अंगौबदो लोइरनी कदाई चलीबा सिगा फमगेरा मचा ए दुकान अमय ओय मा नंग दुकान अमय मा थोबी कांग अमय चिचे मा मैम फना मपान लेरगसु इसागी हौरकफमसे सुंकाउ काउरोइदबनी हाइबसे निनेगा मामोगना मागी मचानी को जाम फजना मागी मणिपुर की मोइसे जिरीगिनेबको मणिपुर की नुंगसिबा अई मणिपुर से मरमदा याम फजना अंगांग अनिसे ताकपी अइना करमना खंगिन होइदा मैम अंगांग अनिसे मैप से उबगा मणिपुर कदाइ नोइना मणिपुर हाना चिनजनगेबको नुंगसिबगी फीलिंग्स तो मामा हाइदि मागी पोकनाफमदो अदुनानियाबा अदुगा मैम जेंगु नेने की मचानुपी से दिया से इसिंग साइड तक चलहंददनको अइना दिया से ताने अइना दुम हाइबको इसिंगदा द इसिंग साइड तक चलहंददना मा ओइना का साइड तक चलीसे माना अहन का साजरिनेबको याम केयर तौना का पुबीरदननेको द दिया सु हराउना चखरा पोनिमा मची सिंगसिगा चलीसे अदुगा मैम अखोइसे पार्क की थोकलागा नेनेसना नेटोन से कुइरा मतुंगदा फंगनाबनी आइना याद्रेबको मोइदा चंगुसी आइना अदो मोइदा
चले अखोइसे हाइदि पार्क दगी थोकलागा मोइदा ओइना डायरेक्ट चले अदो दियासे मोइगा ओइना तोंगवाइना गाड़ी तोंगे आइना अखोइगा तोंगसे याद्रेबको अदुना आइना निनेगी गाड़ीदा चले मोइना अखो दियागा हस्बैंडगा मामीगा मोइना कार अखोइ गाड़ीसिगा लाखौरेबको अदुगा मैम निनेसे अखोइगी तेजपुरदा मेंटल हेल्थ हॉस्पिटल दो अदुदैदुदा थबक तविनेबको मासे अदो लाइफ की याम थाजदना आउट ऑफ एक्सपेक्टेशन हाइतारे याम थाजदना अमुक फाउ चकनेना खलुदबा मफमदनी ngasi aina challurise akhoi pingaidagade hainabane nang ngaurna Tezpur Pagol Khana thadrobani kaina ko meyam adugumba haidi dumaina hainaba akhoi angauba jengba haitaine ko dum mental health toina haire moisigadi akhoina tabudum angauba jengba haibai wane ba ko meyam ado yam phajaba londa di moidi dumaina angauba gi ne na haide ba ko ado dugi mafam du da chalure yam thajadana ado mafam se meyam खुचाव मनी को मैम मनुंग सिगा चंगागा मोगी सुमोगी दुनिया मनी मैम हाई याम साथीना चावी अमुक फाउसु अखोइना खनबददी दुमाइना येंगफमनेना खनबगी वानेबको मैम मोइसिदी इंस्टीट्यूट नेबा पुरा हाइदि तमफमसु ओइरिनेबको मैम अदुना सोना हाइदो सोना हाइदो लोकप्रिय गोपीनाथ बरदलै रिजनल इंस्टीट्यूट ऑफ मेंटल हेल्थ तेजपुर मोइदे पागल खाना हाइदे मेंटल हेल्थ आइना हाय कना माइने दा खंडवा मीना माइले कोइ सोनददी दुमने आ तेजपुरदा पागल अदो मैम सिगे इंस्टीट्यूट सिदने को हाइदे सिगे हॉस्पिटल सिदा पेशेंट की कैपेसिटी से 300 न्याय अदो हानदी अटेंडेंस लेबे पिरम दे हौजिति मसागी अटेंडेंस अमम लेबेगी सुपीरियर ना हाय को नि को सिसे मोगी नर्स का डॉक्टर सिंगी क्वार्टर नि हाय दो क्वार्टर से इसे क्वार्टर द लैबा दो क्वार्टर द लाइनी खोइसे होजी मेकअप को तौबी दो कर ओ तौरो साबुन तौरे गो ची वे के नुम तौबी जेंग गया तौन पासु फम गया है तौन हलपदा तौसे होरेन लैदोनि मोइदा चिचे होइदा दु हलपदा तौसे कोइरुगा जे असना मैम इचेसना अखोइबो अहानब लाकपनेना तेजपुर की फेमस स्वीट्स नि आइनने को नाना लैरुना अखोइदा पिजबिरे जामनसो हाउरे मैम मासो अखोइ मैम लाकपदा हराउबना लोइदेबको अदुगा दियासना मैम जुमदा हनसेबे यादरे मचेसिंजे थादोगा मैप जेंगागने लाकबा है अखोइ लाके मैप जेंगागा चिचे आमा पान ना बाय गा थबक तौजदे को दा चे मता मा पान ले याइ दो तौइसे जेंगु मैम की गनगरबा मानने को मैम बोम थारिबा बोम हाइदि मोगिसे करि हाइदिनो खंगदे सु ममिंग एक्जेक्टली करि कौगे खंगदिने नु सुमाइ लंगथरगा मखोन थोइयाबको अदो मासिना सिगुमसे याम की गनगरबा मिनेबको अदो मा केम की गदरे मसी अनि सिगा पुनबदगी मा अकीबगा लोइ मांगरे मै पेमा मेखारेदि यादबने को मेखारेदि होगदबने मेखारेदि सु हो याम Kung nalawa ayam ta. Children park se kenu niya sige mental angang laibasing ado dum park si mamang da lairadi angang sing do makok to dum nungay da na adugi na magtathammi niya